May ohumdagi Kuki shingna lamdam asigi mapu oinaba landaba hourakpadagi ngakthoknaba hotnabada Thawaina pontha pikhraba Khundrakpam AC Athouba Yumnam Patlou Chingjin Leiba Khuvam lakliba May ohumda tongan loop shingna sinduna Heikat Leikat tambagi thouram pangthokkani haina village volunteer organizer Tonjam Somorjit na phongdorakli Yumnam Patlou Chingjin Leiba Athouba singi Khuvam paumi singa unabada Somorjit na makata na hai tonganba landfamda khulngakpa chatpada Thawaina pontha pikhraba Khundrakpam AC Athouba mapamda Village Volunteer Force Control Office Sinam Khundrakpam AC manungda leiriba tonganba arambai tengol unit manga Leiba kanba Apunbaluk Ikal United Committee of Bukhau and Makhengdolai Thabi Gram Panchayat Yumnam Patlou Village Development Committee Yumnam Patlou Mairapaibi Amadi Khundrakpam Kendragi Manungda Leiba Club Mairapaibi Singna Pullaga Heikat Leikat tambagi thouram AC pangthokkani Mamang chahidagi howduna pangthokpa hourakliba thouram asida Khundrakpam AC miyamna saruk yabiyo haina mahakna makatana apil tawrakli Koi mamangi sahida hamba mon siba si persaksesam kudi mangna undangin matamda mairakatuna ekoi fokus koi kai dagi lena handak lakadaba megi tang mahum 2025 ni corona bulufu matamda Khundrakpam kendra ki manungda lebiba mamuina koi kanjarabada ekoi village protection force control of Sinam lena ikal aduga subada United Committee of Bukhau amadi Makhengdolai Thabi Gram Panchayat Khundrakpam kendra lebiba ekoi arambai tengol unit sing amadi apunba club organization sing amadi apunba ekoi mairapaibi silup sing apunba miyam yoiba ekoi asiguba Athouba tarana yata phom oiriba palo budget haina khangnariba asi praja section ekoina lepchariba mapam masida handak lakadaba megi tang ahum sida anisuba thouram praja section khudimangna ngamjaba hairang lerang khara loina makoibu ina ikai khumnaba magi ekoi senjari